ꯆꯥꯛ ꯊꯤꯔꯨꯅꯤ ꯍꯥꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯈ꯭ꯔꯒ ꯇꯣꯟꯅ ꯁꯛꯐꯝ ꯑꯃꯗ ꯆꯪꯂꯛꯄꯗꯨꯗ ꯐꯤ ꯐꯅꯦꯛ ꯌꯦꯡꯂꯝꯕ ꯃꯣꯅꯥꯗꯣ ꯀꯔꯤꯅꯣ ꯈꯜꯂꯒ ꯐꯨꯒꯠꯂꯒ ꯇꯥ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯅꯪꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯂꯥꯛꯏꯁꯤꯕꯣ? ꯅꯔꯧꯕꯠꯅ ꯆꯩꯔꯛꯏꯔꯥ? ꯇꯣꯟ ꯆꯩꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯣ ꯇꯞꯅ ꯍꯥꯏ꯫ ꯃꯣꯅꯥ ꯑꯃꯨꯛꯀꯁꯨ ꯁꯥꯎꯔꯞꯅ ꯑꯗꯨꯗꯤ ꯑꯕꯣꯛꯅꯔꯥ? ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯋꯥ ꯌꯥꯝ ꯄꯦꯠꯄꯅꯤ, ꯃꯤꯉꯣꯟꯗ ꯌꯥꯝ ꯊꯤ ꯆꯩꯕꯅꯤ꯫ ꯅꯠꯇ꯭ꯔꯒ ꯂꯤꯟꯗꯥꯅꯔꯣ? ꯃꯥꯅ ꯑꯃꯨꯛ ꯑꯐꯕꯤ ꯁꯥꯍꯧꯔꯤꯔꯕ? ꯃꯁꯤ ꯍꯌꯦꯡ ꯁꯅꯥ ꯇꯥꯛꯊꯣꯛꯑꯒꯅꯦ ꯇꯞ ꯇꯥꯏ ꯐꯨꯍꯟꯗꯤ ꯌꯥꯔꯣꯏ, ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯅꯥꯒꯤ ꯃꯇꯧꯗ ꯇꯣꯟ ꯅꯣꯛꯊꯣꯔꯛꯂꯦ, ꯅꯣꯛꯅꯤꯡꯅ ꯅꯣꯛꯄꯗꯤ ꯅꯠꯇ꯭ꯔꯤ꯫ ꯌꯥꯔꯦꯕ, ꯀꯅꯥꯝꯇ ꯀꯦꯝ ꯍꯥꯏꯗꯤ, ꯁꯨꯝ ꯃꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯎꯕꯗ ꯀꯂꯛꯇꯅ ꯅꯨꯡꯉꯥꯏꯖꯗꯕꯅꯤ꯫ ꯏꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯑꯗꯨꯏ ꯋꯥꯕꯨ ꯀꯩꯅꯣ? ꯍꯌꯦꯡ ꯅꯪꯁꯨ ꯃꯣꯏꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯇꯣꯏꯅꯤ, ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯗꯣꯏꯕ꯫ ꯕꯣꯛꯁꯨ ꯅꯥꯔꯣꯕꯠꯁꯨ ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯃꯇꯝꯅ ꯄꯨꯖꯔꯛꯁꯅꯤ꯫ ꯑꯩꯁꯨ ꯃꯇꯝꯅ ꯄꯨꯔꯛꯇꯅ ꯍꯧꯖꯤꯛ ꯂꯨꯍꯣꯡꯒꯗꯧꯔꯦꯗꯅ꯫ ꯑꯁ, ꯑꯩꯁꯦ ꯂꯨꯍꯣꯡꯗꯧꯔꯕꯅꯤꯀꯣ꯫ ꯄꯣꯠꯂꯣꯏꯗꯤ ꯁꯦꯠꯅꯤꯡꯉꯤ, ꯀꯦꯁꯨ ꯀꯦꯅꯤꯡꯉꯤ, ꯑꯗꯣ ꯃꯧꯗꯤ ꯑꯣꯏꯅꯤꯡꯗꯦ꯫ ꯀꯩꯅꯣ ꯁꯣꯅꯣꯆꯨꯕꯤ, ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯆꯥꯏꯔꯤꯁꯦ ꯂꯣꯏꯁꯤꯜꯂ ꯂꯥꯎ꯫ ꯍꯌꯦꯡ ꯅꯪ ꯀꯔꯤ ꯐꯤꯟꯗꯣꯏꯅꯣ ꯈꯜꯂꯁꯦꯕ꯫ ꯅꯍꯥꯟ ꯂꯩꯔꯛꯄꯗꯣ ꯐꯅꯌꯥꯝ ꯌꯥꯝꯈꯤꯕꯅꯤ꯫ ꯑꯅꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯐꯤ ꯈꯟꯃꯤꯟꯅꯩ꯫ ꯃꯣꯅꯥꯒꯤ ꯃꯃꯥꯡꯗ ꯅꯣꯛꯂꯁꯨ ꯇꯣꯟ ꯉꯁꯤꯗꯤ ꯋꯥꯈꯜꯗꯣ ꯍꯦꯟꯅꯤꯡꯗꯦ꯫ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯪꯒꯣꯏꯕ ꯑꯃ ꯇꯠꯇꯅ ꯐꯥꯎꯔꯛꯏ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯍꯪ ꯃꯊꯟꯇ ꯍꯪꯖꯩ꯫ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ꯭ꯔꯥ? ꯎꯏꯁꯤꯟꯈꯤꯕ ꯃꯤꯠꯁꯤꯅ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯛꯄ ꯑꯣꯏꯔꯝꯃꯤ ꯏꯅꯧ ꯅꯧꯕ ꯁꯪꯁꯥꯔ ꯑꯃ꯫ ꯉꯔꯥꯡꯅ ꯀꯔꯤ ꯑꯣꯏꯈꯤꯕ, ꯉꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯄ? ꯁꯪꯁꯥꯔꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯃꯔꯝ ꯑꯃꯒꯤ ꯅꯨꯡꯅꯥꯡꯂꯤ, ꯆꯤꯗꯥꯏ ꯑꯃꯗꯅ ꯍꯔꯥꯎ ꯃꯤꯅꯣꯛꯇꯅ ꯅꯤꯜꯂꯔꯤ꯫ ꯑꯋꯥꯕ ꯂꯃꯥꯏꯗꯣ ꯈꯨꯝꯖꯤꯟꯈ꯭ꯔꯒ ꯍꯔꯥꯎ ꯃꯤꯅꯣꯛꯀꯤ ꯐꯤꯁꯪ ꯍꯥꯡꯂꯁꯤ ꯄꯨꯟꯁꯤꯕꯨ ꯑꯗꯨꯝ ꯋꯥꯍꯟꯕ ꯊꯝꯒꯗ꯭ꯔꯥ? ꯋꯥꯈꯜ ꯃꯥꯕꯨ ꯑꯗꯨꯃꯛ ꯃꯊꯧ ꯆꯤꯜꯍꯟꯗꯨꯅ ꯂꯩꯍꯟꯒꯗ꯭ꯔꯥ? ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤ ꯍꯥꯏꯅꯕꯅꯤ, ꯑꯋꯥꯕ ꯊꯝꯂꯒ ꯅꯨꯡꯉꯥꯏꯕ ꯌꯦꯡꯂꯁꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯈꯣꯏꯕꯨ꯫ ꯉꯁꯤꯗꯤ ꯍꯩꯖꯤꯡ ꯈꯔꯥꯏ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯇ ꯃꯥꯜꯂꯛꯏ ꯃꯍꯥꯛꯁꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ꯫ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯁꯤꯜ ꯂꯥꯡꯉꯤ꯫ ꯃꯑꯣꯡ ꯃꯔꯤꯜ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯕ ꯅꯟꯗꯔꯥꯖꯀꯤ ꯍꯤꯁꯥꯞꯇ ꯌꯥꯝꯅ ꯂꯦꯝꯅ ꯐꯖꯈ꯭ꯔꯦ꯫ ꯂꯤꯑꯣꯁꯨ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯃꯌꯥꯝ ꯆꯠꯅꯔꯤꯕ ꯑꯗꯨ ꯌꯦꯡꯂꯤꯕ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯔꯦ꯫ ꯀꯦꯛꯁꯤꯅ ꯑꯝꯇ ꯊꯤꯜꯂꯨꯆꯣ, ꯃꯣꯏꯅ ꯄꯨꯕꯁꯦ ꯑꯩ ꯊꯥꯖꯗꯦ, ꯃꯊꯣꯜ 5ꯅꯤ꯫ ꯃꯩꯔꯥꯕ ꯉꯛꯅ ꯀꯩꯅꯣ ꯀꯦꯛꯄꯨ ꯃꯊꯣꯜ 5? ꯍꯩꯖꯤꯡꯄꯣꯠꯂꯣ ꯅꯠꯇ꯭ꯔꯒ ꯀꯦꯛ ꯎꯁꯣꯞ ꯇꯧꯗꯣꯏꯔꯣ ꯅꯣꯏꯁꯦ? ꯑꯩꯅꯗꯤ 2 ꯈꯛꯇ ꯇꯧꯔꯣꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯅꯥꯁꯤꯅ ꯏꯟꯁꯤꯜꯂꯒ ꯃꯅꯥꯗꯨ ꯁꯤꯇꯠ ꯇꯠꯈꯩ 5 ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄꯩꯅꯤ꯫ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇꯦ, ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯨꯞꯇꯅ ꯍꯦꯛ ꯆꯠꯈꯤ꯫ ꯀꯔꯤ ꯂꯨꯍꯣꯡ ꯈꯣꯡꯕꯅꯣ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯆꯔꯥꯡꯅꯔꯝꯕ ꯃꯇꯧꯗꯣ ꯎꯕꯗ ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯇꯧꯏ꯫ ꯌꯥꯔꯦ, ꯑꯩ ꯄꯨꯈ꯭ꯔꯒꯦ, ꯑꯗꯣ ꯅꯪꯗꯤ ꯆꯠꯊꯣꯛꯑꯅꯨ, ꯔꯦꯛꯁ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ, ꯑꯩ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯂꯩꯍꯜꯂꯝꯃꯨ꯫ ꯅꯪꯗꯤ ꯄꯥꯎꯒ ꯌꯥꯝ ꯐꯥꯎꯅꯩꯅ꯫ ꯍꯟꯗꯛꯁꯦ ꯈꯔ ꯇꯣꯏꯔꯕ, ꯀꯦꯛ ꯄꯨꯊꯣꯛꯍꯜꯂꯣ, ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕꯁꯨ ꯅꯣꯛꯃꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯤꯑꯣꯁꯨ ꯇꯥ ꯀꯦꯛꯇꯨ ꯄꯨꯊꯣꯛꯅꯕ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯀꯧꯁꯤꯜꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯈꯜꯂꯤꯕ ꯃꯥꯝꯇꯣꯞ ꯃꯌꯥꯏꯗꯣ ꯃꯤꯅ ꯄꯨꯡꯉꯧ ꯉꯧꯏ꯫ ꯃꯅꯨꯡꯗꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯌꯥ ꯂꯥꯡꯉꯤ꯫ ꯃꯈꯣꯏ ꯌꯥꯝꯕꯗꯤ ꯅꯠꯇꯦ, 4-5 ꯈꯔ ꯈꯛꯇꯅꯤ꯫ ꯂꯩꯃꯅ ꯐꯤ ꯐꯅꯦꯛꯇꯣ ꯃꯈꯣꯏ ꯂꯩꯖꯒꯦ ꯍꯥꯏ, ꯑꯗꯨꯕꯨ ꯊꯕꯥꯅ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟ ꯂꯩꯔꯛꯂꯦ꯫ ꯃꯣꯅꯥꯗꯣ ꯐꯤꯗꯣ ꯌꯦꯡꯂꯒ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯃꯔꯩ ꯌꯦꯠꯂꯤ, ꯊꯕꯥꯗꯣ ꯑꯣꯟꯁꯤꯜꯂꯒ꯫ ꯀꯩꯅꯣ ꯏꯃꯥ, ꯃꯆꯨꯁꯤ ꯄꯥꯝꯗꯤꯌꯦ, ꯑꯩ ꯀꯨꯟꯗꯣ ꯂꯦꯡꯕꯗ ꯁꯤꯟꯕ ꯉꯝꯃꯣꯏ꯫ ꯍꯧꯖꯤꯛꯀꯥꯟ ꯑꯆꯝꯕ ꯂꯣꯏ ꯏꯟꯅꯩ, ꯀꯩ ꯕꯤꯠꯇ ꯌꯦꯜꯂꯣ ꯂꯩꯔꯛꯏꯅꯣ? ꯅꯪꯅ ꯄꯥꯝꯕꯗꯣ ꯐꯣꯇꯣꯔ ꯀꯩꯅꯣ ꯊꯥꯔꯛꯄ ꯀꯩꯗꯧꯏ? ꯍꯧꯖꯤꯛꯇ ꯂꯩꯔꯛꯑꯒ ꯏꯜꯂꯣꯏꯗꯤ ꯀꯩꯅꯣ? ꯏꯟꯗꯕ ꯌꯥꯔꯣꯏꯀꯣ, ꯅꯈꯣꯏꯒꯤ ꯏꯃꯛꯃꯛꯄꯗꯨ ꯏꯜꯂꯒ ꯐꯖꯐꯝ ꯈꯪꯉꯣꯏ꯫ ꯃꯣꯅꯥ ꯃꯔꯩꯗꯣ ꯑꯃꯨꯛ ꯌꯦꯠꯂꯤ, ꯄꯥꯝꯗꯦ ꯍꯥꯏꯗꯅ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯑꯣꯟꯊꯣꯛꯀꯗꯧꯔꯤ ꯃꯅꯤ ꯃꯃꯧ ꯑꯣꯏꯒꯗꯧꯔꯤꯁꯦ꯫ ꯌꯦꯡꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯃꯅꯁꯨ ꯑꯄꯣꯛꯄꯤ ꯃꯃꯥꯒꯨꯝ ꯌꯧ ꯈꯨꯝꯗꯨꯅ ꯈꯠꯅꯩ, ꯑꯃꯅꯁꯨ ꯄꯣꯛꯇ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝ ꯇꯊꯤ ꯃꯣꯂꯣꯝ ꯊꯝꯅ ꯆꯦꯊꯠꯂꯤ꯫ ꯍꯥꯏꯅꯩ ꯃꯤꯑꯣꯏꯕꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗꯨꯗ ꯃꯅꯤ ꯃꯃꯧ ꯌꯦꯠꯅꯕ ꯃꯔꯩꯗ ꯃꯅꯦꯝꯅ ꯍꯥꯏ, ꯑꯄꯣꯛꯄꯤ ꯃꯃꯥꯒꯨꯝ ꯈꯟꯕ ꯉꯝꯗꯦ꯫ ꯃꯃꯧꯅ ꯍꯥꯏ, ꯑꯄꯣꯛꯄ ꯃꯆꯥꯒꯨꯝ ꯈꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯋꯥꯈꯜꯅꯤ꯫ ꯂꯩꯃꯤꯟꯅꯔꯗꯤ ꯈꯠꯅꯒꯅꯤ, ꯂꯥꯎꯅꯒꯅꯤ꯫ ꯃꯅꯦꯝꯅꯁꯨ ꯃꯃꯧ ꯆꯩꯊꯣꯛꯂꯨꯔꯒ ꯄꯩꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯃꯆꯥꯗ ꯊꯦꯝꯕꯒꯨꯝ ꯊꯦꯝꯕꯤꯔꯕ꯫ ꯃꯃꯧꯅꯁꯨ ꯃꯅꯦꯝꯗ ꯁꯥꯎꯔꯒ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯈꯠꯅꯔꯨꯔꯕ꯫ ꯑꯄꯣꯛꯄꯤ ꯏꯃꯥꯗ ꯏꯀꯥꯏ ꯈꯪꯗ ꯀꯧꯕꯒꯨꯝ ꯍꯔꯥꯎ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯕꯤꯔꯕ꯫
ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯂꯩꯔꯝꯕ ꯉꯁꯤꯒꯤ ꯃꯅꯤ ꯃꯃꯧ ꯌꯥꯅꯗꯕꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯔꯤꯒꯤ ꯁꯔꯨꯛꯇ ꯑꯋꯥꯕ ꯇꯪꯈꯥꯏ ꯑꯃꯗꯤ ꯀꯣꯛꯂꯝꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯀꯦꯛ ꯄꯨꯔꯛꯂꯦ, ꯃꯍꯩ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯡꯖꯜꯂꯤ ꯇꯦꯛꯇ ꯀꯥꯏꯗ꯫ ꯅꯥꯛ ꯌꯦꯠꯇ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯣ ꯃꯊꯪ ꯀꯧꯅꯕꯒꯤ ꯃꯇꯝ ꯂꯧꯔꯤꯉꯩ ꯀꯦꯛꯇꯨ ꯃꯌꯥꯝ ꯆꯪꯂꯒ ꯐꯣꯇꯣ ꯅꯝꯅꯩ꯫ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯩꯔꯥꯕ ꯂꯤꯟꯗꯥꯕꯨ ꯎꯗꯦ꯫ ꯃꯥꯅ ꯂꯤꯟꯗꯥꯕꯨ ꯍꯥꯟꯅ ꯌꯦꯡꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝꯁꯤꯗ ꯂꯤꯟꯗꯥꯒ ꯀꯥ ꯍꯦꯟꯅ ꯇꯣꯔꯣꯠ ꯈꯣꯏꯗꯥꯅꯕ ꯃꯤ ꯂꯩꯇꯦ꯫ ꯃꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯕꯗꯣ ꯀꯔꯝ ꯇꯧꯔꯤ ꯈꯪꯅꯤꯡꯗꯨꯅ ꯀꯣꯏꯅ ꯌꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯊꯤꯔꯛꯏ ꯑꯣꯠꯇꯨꯅ꯫ ꯃꯥꯒꯤ ꯃꯇꯧ ꯂꯥꯛꯇꯞꯅ ꯌꯦꯡꯂꯝꯕꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯅꯩ ꯔꯣꯕꯥꯔꯠꯅ, "ꯀꯔꯝꯕꯅꯣ ꯅꯪ ꯊꯤꯔꯤꯁꯤꯕꯣ? ꯍꯤꯔꯣꯏꯅꯤꯔꯥ ꯁꯥꯏꯔꯣꯏꯅꯤꯔꯣ?" ꯒ꯭ꯌꯥꯟ ꯇꯥꯏ ꯋꯥꯍꯩꯗꯣ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯍꯪꯂꯛꯏ꯫ "ꯂꯤꯟꯗꯥ ꯎꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯂꯥꯛꯇ꯭ꯔꯤꯕꯣ?" ꯔꯣꯕꯥꯔꯠ ꯅꯣꯛꯂꯒ, "ꯑꯣ ꯁꯥꯏꯠ ꯍꯤꯔꯣꯏꯅꯤ, ꯒ꯭ꯌꯥꯟ ꯇꯥꯔꯦ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕꯅꯤ, ꯕꯣꯕꯣꯛꯀꯤ ꯁꯪꯒꯣꯝ ꯁꯦꯝꯍꯧꯕꯅꯤ." ꯋꯥꯍꯩꯗꯨꯅ ꯃꯩꯔꯥꯕ ꯏꯃꯨꯡꯗ ꯁꯨꯝꯗ꯭ꯔꯤꯡ ꯆꯪꯉꯛꯂꯦ꯫ ꯃꯤꯁꯤꯡꯗꯨ ꯃꯄꯥꯟꯗ ꯑꯌꯥꯝꯕ ꯂꯩꯅꯈꯤꯕꯅ ꯏꯃꯨꯡꯗ ꯏꯆꯤꯛ ꯆꯤꯛꯍꯧꯔꯦ꯫ ꯃꯣꯅꯥ ꯍꯣꯏꯒ ꯌꯥ ꯂꯥꯡꯂꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯜꯂꯒ ꯆꯥꯛꯈꯨꯝꯗ ꯃꯊꯟꯗ ꯇꯔꯛ ꯂꯩꯈ꯭ꯔꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯗꯦ ꯏꯆꯝ ꯆꯝꯅ꯫ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯩꯔꯥꯕꯗꯣ꯫ ꯀꯤꯆꯟ ꯍꯦꯛ ꯌꯧꯕꯒ ꯅꯥꯛ ꯌꯦꯠꯇꯣ ꯐꯠ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯀꯣꯏꯕꯗ꯫ ꯒꯦꯁ ꯊꯝꯂꯤꯕ ꯀꯥꯎꯟꯇꯔꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨꯡ ꯑꯣꯜꯂ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯣ ꯅꯠꯇ꯫ ꯍꯦꯛ ꯌꯦꯡꯕꯗ ꯂꯤꯟꯗꯥꯅꯤ ꯈꯪꯉꯤ, ꯃꯔꯝꯗꯤ ꯇꯨꯡꯗꯒꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯄꯤ ꯃꯥꯟꯕ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯤ꯫ ꯁꯦꯠꯂꯤꯕ ꯂꯥꯏꯝ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯃꯁꯥ ꯅꯥꯟꯕ ꯃꯨꯀꯥ ꯐꯅꯦꯛ, ꯍꯛꯆꯥꯡꯗ ꯇꯅꯥꯞ ꯅꯞꯁꯤꯟꯕ ꯂꯤꯠꯂꯤꯕ ꯁꯤꯜꯚꯔ ꯀꯂꯔꯗ ꯑꯉꯧꯕ ꯆꯪꯂꯞ ꯇꯧꯕ ꯇꯣꯞꯁ, ꯀꯧꯔꯞ ꯇꯧꯔꯤ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯐꯅꯦꯛꯇꯨꯒ ꯆꯥꯅꯕ ꯃꯆꯨꯅꯤ꯫ ꯅꯥꯀꯟꯗ ꯍꯩꯊꯔꯒ ꯌꯥꯜꯂꯤꯕ ꯐꯅꯦꯛꯇꯨꯒꯤ ꯆꯥꯅꯕ ꯄꯤꯛꯇꯛꯅ ꯔꯥꯁꯤ ꯂꯩꯕ ꯏꯅꯐꯤ, ꯈ꯭ꯋꯥꯡꯒꯤ ꯃꯊꯛ ꯈꯖꯤꯛꯇꯪ ꯆꯈꯠꯂꯒ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯤꯕ ꯆꯞ ꯇꯤꯡꯕ ꯃꯨꯁꯨꯛ ꯃꯨꯔꯕ ꯂꯦꯛ ꯂꯥꯎꯔꯕ ꯁꯝꯂꯥꯡ꯫ ꯂꯤꯟꯗꯥꯅꯤ ꯈꯪꯂꯕꯁꯨ ꯀꯔꯤꯅꯣ ꯃꯩꯔꯥꯕꯅ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃ ꯇꯠꯇꯅ ꯐꯥꯎꯔꯤ꯫ ꯂꯤꯟꯗꯥꯒꯤ ꯁꯑꯣꯡ ꯁꯕꯥꯟ, ꯃꯃꯤꯠ ꯃꯃꯥꯏ, ꯃꯤꯀꯨꯞ ꯑꯅꯤ ꯐꯥꯅ ꯌꯦꯡꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯍꯛꯆꯤꯟꯅ ꯌꯦꯡꯂꯨꯕꯁꯤꯗ ꯑꯁꯨꯛ ꯂꯦꯝꯅ ꯐꯖꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯋꯥꯈꯜꯗ ꯀꯣꯐꯦꯠ ꯀꯥꯐꯦꯠ ꯉꯥꯜꯂꯛꯏ꯫ ꯈꯟꯖꯤꯜꯂꯨꯕꯗ ꯃꯩꯔꯥꯕ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯂꯤꯟꯗꯥꯗ ꯑꯁꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕ ꯃꯍꯥꯛ ꯑꯁꯤ ꯃꯊꯟꯇ ꯋꯥꯔꯧꯖꯔꯛꯄꯒꯨꯝ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯈꯜꯗꯣ ꯈꯣꯝꯖꯤꯜꯂꯒ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯕꯨ ꯊꯝꯂꯝꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯕꯤꯗꯦ ꯍꯥꯏꯗꯨꯅ ꯈꯖꯤꯛꯇꯪ ꯁꯥꯎꯅꯤꯡꯂꯝꯒꯗ꯭ꯔꯥ ꯈꯜꯂꯒ ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯇꯨꯡ ꯑꯣꯜꯂꯒ ꯂꯦꯞꯂꯤꯕ ꯂꯤꯟꯗꯥꯒꯤ ꯃꯅꯤꯡꯗ ꯆꯞ ꯂꯦꯞꯂꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, "ꯂꯤꯟꯗꯥ, ꯀꯣꯐꯤ ꯑꯝꯇ ꯁꯦꯝꯕꯤꯌꯨꯗꯅ." ꯁꯪꯒꯣꯝ ꯑꯣꯜꯂꯝꯕ ꯅꯨꯄꯤꯗꯣ ꯈꯣꯟꯖꯦꯜꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯃꯈꯨꯠꯇꯣ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯅꯦ, ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯅꯦ, ꯊꯕꯥꯛꯇꯨ ꯆꯣꯡꯂꯝꯕ ꯃꯤꯍꯨꯜꯗꯣ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯀꯦꯖꯝ ꯑꯃ ꯃꯍꯤ ꯃꯥꯡꯂꯦ, ꯃꯥꯕꯨ ꯁꯛ ꯈꯪꯕꯤꯗ꯭ꯔꯦ꯫ ꯁꯥꯎꯅꯤꯡꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯁꯪꯒꯣꯝ ꯑꯁꯥꯕꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯃꯀꯣꯛꯇꯨꯗ ꯖ꯭ꯔꯣ ꯍꯩꯊꯅꯤꯡꯂꯦ꯫ ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯆꯥꯅꯕꯅꯤ, ꯄꯨꯛꯅꯤꯡꯒꯤ ꯄꯥꯝꯃꯨꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯤ ꯍꯧꯅꯗꯦ, ꯍꯦꯃꯟꯒꯗꯧꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯁꯥꯎꯅꯤꯡꯂꯦ, ꯁꯥꯎꯗꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯃꯛꯅ ꯇꯨꯡ ꯑꯣꯜꯂꯒ ꯂꯩꯔꯝꯕ ꯃꯁꯥꯗꯣ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ, "ꯅꯣꯏ ꯅꯄꯥꯒꯤ ꯂꯤꯟꯗꯥꯔꯣ ꯑꯩꯁꯦ?" ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕ? ꯀꯔꯤꯅꯣ ꯑꯩꯅ ꯄꯥꯝꯂꯤꯕ? ꯀꯥꯡꯂꯞ ꯇꯧꯕ ꯇꯉꯥꯡꯕ ꯆꯤꯡꯕꯥꯜꯁꯤꯔꯥ? ꯅꯠꯇꯦ, ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅꯤ꯫ ꯁꯥꯗꯣꯡꯅ ꯀꯨꯞꯂꯤꯕ ꯍꯛꯆꯥꯡꯁꯤꯔꯥ? ꯅꯠꯇꯦ, ꯃꯗꯨꯗ ꯄꯥꯜꯂꯤꯕ ꯊꯃꯣꯏꯗꯨꯅꯤ꯫ ꯀ꯭ꯋꯥꯛꯇꯥꯒꯤ ꯅꯨꯡꯁꯤ ꯅꯥꯃꯤꯕꯔꯥ? ꯅꯠꯇꯦ, ꯅꯪꯒꯤ ꯃꯤꯅꯣꯛꯅꯤ꯫ ꯇ꯭ꯔꯣꯏꯒꯤ ꯍꯦꯂꯦꯟ ꯃꯃꯤꯗꯨꯔꯥ? ꯅꯠꯇꯦ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯑꯁꯥꯎꯕꯒꯤ ꯃꯩ ꯆꯨꯔꯨꯔꯦ꯫ ꯋꯥꯉꯥꯡ ꯍꯩꯇꯕ ꯃꯍꯥꯛꯅ ꯀꯔꯝꯅ ꯊꯦꯝꯒꯗꯧꯔꯤ ꯃꯤꯀꯨꯞꯁꯤꯗ? ꯆꯤꯝꯕꯥꯜ ꯄꯨꯊꯔꯦ, ꯊꯃꯣꯏ ꯃꯁꯥ ꯄꯥꯟꯈ꯭ꯔꯦ꯫ ꯑꯩꯗꯤ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯦꯅ ꯃꯥꯟꯖ ꯀꯧꯕ ꯅꯍꯥꯛꯄꯨ꯫ ꯀꯔꯝꯅꯣ ꯅꯪꯒꯤ ꯂꯥꯏꯕꯛ, ꯋꯥꯉꯥꯡ ꯍꯩꯇꯕ ꯅꯍꯥꯛꯄꯨ? ꯃꯍꯥꯆꯟꯗꯥꯟ, ꯃꯍꯤꯛꯅꯤ ꯅꯪ, ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯍꯤꯛ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯐꯥꯎ ꯈꯪꯉꯝꯗꯕ꯫ ꯈꯥꯕꯩꯁꯤꯅ ꯊꯥꯔ ꯍꯥꯠꯂꯨꯔꯅ? ꯍꯥꯠꯄꯁꯨ ꯉꯝꯅꯤ, ꯉꯝꯃꯣꯏ ꯈꯟꯕ꯭ꯔꯥ? ꯉꯝꯃꯣꯏ ꯈꯟꯕ꯭ꯔꯕ? ꯑꯣꯟꯊꯣꯔꯛꯂꯤꯕ ꯁꯛꯇꯝꯗꯨꯒꯤ ꯑꯉꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯆꯥꯕꯤꯔꯦ꯫ ꯃꯩꯔꯥꯕ ꯉꯥꯎꯔꯦ꯫ ꯃꯪꯂ ꯇꯥꯏꯃꯪꯂ ꯈꯟꯗꯣꯛꯐꯝ ꯈꯪꯗꯕꯒꯨꯝ ꯃꯈꯨꯠꯅ ꯂꯨꯈꯝꯗ ꯇꯞꯅ ꯅꯥꯜꯂꯤ꯫
ꯕꯥꯞ ꯇꯥꯗ꯭ꯔꯕꯁꯨ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯅ ꯎꯔꯤꯕ ꯁꯛꯇꯝꯗꯨ ꯃꯥꯒꯤ ꯃꯤꯠꯅ ꯌꯦꯡꯕ ꯐꯥꯎ ꯄꯥꯝꯃꯨꯔꯦ꯫ ꯆꯪꯁꯤꯜꯂꯒ ꯃꯊꯥꯗ ꯆꯤꯡꯁꯤꯜꯂꯒ ꯂꯣꯟꯅ ꯊꯝꯅꯤꯡꯂꯦ꯫ ꯀꯅꯥ ꯎꯗꯅꯕ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯤꯡꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯗꯨꯛ ꯊꯤꯅ ꯁꯥꯎꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯗꯗꯤ ꯆꯪꯈꯤꯗ꯭ꯔꯦ꯫ ꯒꯦꯁꯇꯣ ꯀꯣꯛ ꯃꯨꯊꯠꯂꯝꯂꯒ ꯆꯠꯈꯤꯒꯗꯧꯔꯦ꯫ ꯃꯩꯔꯥꯕꯗ ꯑꯃꯨꯛꯇꯪ ꯂꯩꯖꯕꯤ ꯊꯥꯅ ꯃꯃꯤꯠꯇꯨ ꯄꯩꯔꯝꯂꯒ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯅꯨꯄꯥꯗꯣ ꯃꯀ꯭ꯂꯥꯞ ꯑꯁꯥꯡꯕꯗꯣ ꯊꯨꯅ ꯂꯥꯎꯅ ꯀꯥꯜꯂꯒ ꯆꯠꯄ ꯍꯧꯈ꯭ꯔꯕ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯐꯥꯔꯨꯏ꯫ ꯇꯥ ꯍꯥꯏꯔꯛꯏ꯫ ꯑꯁꯣꯏꯕꯅꯤ, ꯑꯁꯦꯡꯕꯒꯤꯅꯤ, ꯊꯑꯣꯏꯅ ꯇꯧꯕ ꯅꯠꯇꯦꯕ, ꯊꯥꯖꯗꯕꯩꯅꯤ꯫ ꯇꯥꯞ ꯌꯥꯝ ꯇꯧꯔꯛꯀꯅꯨ꯫ ꯅꯈꯨꯠ ꯅꯁꯥ ꯌꯥꯝ ꯁꯥꯡꯕ꯭ꯔꯕꯣ? ꯉꯁꯤ ꯊꯥꯡ ꯑꯃ ꯄꯥꯏꯔ ꯃꯇꯨꯞ ꯀꯛꯊꯅꯤ꯫ ꯊꯦꯡꯉꯛꯀꯅꯨ ꯍꯥꯏꯕ ꯑꯩꯉꯣꯟꯗ, ꯊꯦꯡꯕꯤꯔꯛꯀꯅꯨ꯫ ꯃꯨꯛꯇꯨꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯅꯨꯄꯥꯗꯣ ꯊꯥꯗꯣꯛꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯊꯥꯗꯣꯛꯂꯨꯕꯗ ꯃꯥ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯈꯜꯂꯤ, ꯀꯔꯝꯅ ꯊꯦꯝꯁꯤꯒꯦ ꯈꯜꯂꯤ꯫ ꯃꯃꯤꯠꯇꯨꯅ ꯂꯥꯏꯖꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯑꯄꯥꯏꯕ ꯋꯥꯈꯜꯗꯣ ꯏꯁꯧ ꯑꯣꯏꯅ ꯇꯧꯔꯛꯂꯤ꯫ ꯃꯇꯧꯗꯤ ꯏꯃꯥꯟ ꯃꯥꯟꯗ꯫ ꯅꯪ ꯀꯅꯥ ꯀꯦꯔꯝꯃꯨ ꯍꯥꯏꯒꯦꯕ? ꯅꯁꯝ ꯀꯅꯥ ꯃꯨꯔꯝꯃꯨ ꯍꯥꯏꯒꯦ? ꯀꯅꯥꯅ ꯐꯅꯦꯛ ꯁꯦꯠꯂꯨ ꯍꯥꯏꯒꯦꯕ? ꯅꯪ ꯀꯅꯥ ꯐꯖꯔꯝꯃꯨ ꯍꯥꯏꯒꯦ? ꯑꯣ, ꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯤꯁꯤꯗꯤ ꯐꯖꯕ ꯅꯨꯄꯤ ꯈꯨꯗꯤꯡ ꯅꯪꯒꯤ ꯂꯤꯟꯗꯥꯗꯨ ꯑꯣꯏꯔꯅꯤ ꯁꯤꯅꯤꯅꯦ꯫ ꯃꯥ ꯀꯌꯥꯝ ꯐꯖꯒꯦ? ꯅꯪꯅ ꯐꯖꯕ ꯅꯨꯄꯤ ꯈꯨꯗꯤꯡ ꯃꯥ ꯑꯣꯏ ꯎꯔꯤꯁꯦ? ꯑꯁ ꯁꯅꯥ, ꯅꯠꯇꯦꯕ, ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦꯃꯤ꯫ ꯃꯥ ꯐꯖꯩ ꯍꯥꯏꯕ ꯅꯠꯇꯦ꯫ ꯀꯔꯤꯅꯣ ꯅꯪ ꯈꯜꯂꯤꯁꯤꯕꯣ? ꯂꯥꯡꯇꯛꯅꯅ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯖ ꯇꯥꯁꯤꯟꯅꯗꯦ꯫ ꯃꯈꯨꯠꯇꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯅꯪꯅ ꯂꯥꯛ ꯑꯃ ꯍꯥꯏꯔꯁꯨ ꯅꯋꯥ ꯂꯧꯗ꯭ꯔꯦ꯫ ꯑꯩꯅ ꯈꯔ ꯅꯨꯡꯁꯤꯕꯤꯕꯁꯤꯗ ꯅꯪ ꯌꯥꯝ ꯆꯥꯎꯊꯣꯛꯏ ꯅꯠꯇ꯭ꯔꯣ? ꯅꯋꯥ ꯂꯧꯗꯤ꯫ ꯅꯪꯉꯣꯟꯗꯩ ꯐꯖꯕꯗ ꯃꯥꯜꯂꯦ꯫ ꯏꯁ, ꯂꯤꯟꯗꯥ ꯀꯣꯐꯤ ꯁꯦꯝꯕꯤꯌꯨ ꯀꯥꯏꯅ꯫ ꯅꯪꯅ ꯉꯝꯂꯤꯕꯣ ꯑꯦꯛꯁꯀ ꯐꯤꯌꯣꯟꯁꯤꯒꯁꯤ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯉꯝꯃꯤꯅꯦ꯫ ꯀꯅꯥꯒꯤ ꯑꯦꯛꯁꯅꯣ ꯁꯤꯅ? ꯍꯣ, ꯑꯩ ꯅꯍꯥꯟꯒꯤ ꯀꯩꯝ ꯈꯜꯂꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯩꯗꯤ ꯑꯩ ꯅꯪꯒꯤ ꯑꯦꯛꯁ ꯑꯣꯏꯔꯕꯅꯤ꯫ ꯃꯍꯥꯃꯨꯔꯈꯥ, ꯊꯃꯣꯏ ꯄꯥꯟꯗꯕ, ꯖꯒꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯍꯤꯛ꯫ ꯊꯃꯣꯏꯁꯨ ꯄꯥꯜꯂꯤ, ꯑꯦꯛꯁꯁꯨ ꯅꯠꯇꯦ, ꯐꯤꯌꯣꯟꯁꯤꯁꯨ ꯂꯩꯇꯦ꯫ ꯁꯤ ꯃꯔꯝ ꯃꯣꯛꯄꯅꯦꯕ ꯑꯩꯗꯣ꯫ ꯑꯁ! ꯉꯥꯡꯊꯣꯛꯅꯤꯡꯕ ꯋꯥꯅ ꯉꯥꯡꯊꯣꯛꯇ ꯃꯩꯔꯥꯕꯨ ꯃꯈꯨꯠ ꯅꯥꯝꯕꯅ ꯂꯨꯃꯥꯡꯒꯤ ꯁꯝꯗꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯂꯩ꯫ ꯃꯇꯥꯡꯗꯨꯗ ꯂꯥꯏꯖ ꯃꯩꯔꯥꯕꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯇꯔꯥꯎ ꯇꯔꯥꯎꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯃꯍꯧꯁꯥꯅ ꯎꯕꯗ ꯊꯃꯣꯏꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯍꯟꯕ ꯉꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯨꯠꯁꯦꯝꯒꯤ ꯂꯩꯇꯦꯡ ꯈꯔ ꯍꯥꯞꯆꯤꯜꯂꯝꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯍꯜꯂꯤ꯫ ꯍꯤꯃꯥꯂय ꯆꯤꯡꯗꯣꯜꯗ ꯇꯨꯡꯗꯨꯅ ꯂꯩꯕ ꯎꯟꯍꯤꯗ ꯐꯤ ꯑꯃꯠꯇ ꯌꯥꯎꯗ ꯂꯨꯞꯂꯨꯕꯒ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯅꯨꯄꯤꯗꯨꯒ ꯃꯤꯠꯆꯥꯟꯅꯩ꯫ ꯂꯨꯃꯥꯡꯒꯤ ꯁꯝꯗꯨ ꯄꯥꯏꯁꯤꯜꯂꯨꯕꯒꯤ ꯐꯥꯔꯞ ꯇꯧꯔꯦ꯫ ꯃꯥꯁꯨ ꯇꯠꯇꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯀꯅꯨ, ꯀꯣꯛ ꯉꯥꯎꯏ꯫ ꯃꯥꯒꯤ ꯋꯥꯗꯨ ꯆꯪꯗꯦ ꯅꯨꯄꯤꯗꯨꯗ ꯍꯦꯟꯅꯗꯨꯝ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯣ? ꯅꯨꯄꯥꯗꯣ ꯉꯥꯏꯍꯥꯛꯇꯤ ꯁꯣꯔ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯃꯨꯛꯇ ꯍꯥꯏꯈꯤꯗ꯭ꯔꯕ ꯋꯥꯍꯩꯅꯤ, ꯍꯥꯏꯕ ꯉꯝꯗꯕꯅꯤ ꯇꯁꯦꯡꯅ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯁꯅꯥ, ꯆꯨꯝꯅ ꯉꯥꯡꯅꯁꯦ꯫ ꯑꯣ, ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯌꯨ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯟꯕ ꯋꯥꯅꯤ ꯍꯥꯏꯔꯣ? ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ꯫ ꯂꯥꯏꯖ ꯃꯈꯨꯠꯇꯣ ꯂꯩꯖꯕꯤ ꯊꯥꯅ ꯐꯠ ꯀꯟꯊꯣꯛꯂꯒ ꯅꯥꯟꯊꯣꯛꯂꯦ꯫ ꯃꯩꯔꯥꯕꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯐꯝꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯦ꯫ ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ ꯅꯨꯄꯥꯗꯣ꯫ ꯉꯁꯤꯗꯤ ꯇꯨꯡꯗ ꯇꯥꯅꯔꯛꯂꯦ꯫ ꯂꯥꯏꯕꯛꯅ ꯐꯔꯤꯁꯨ ꯂꯥꯏꯖꯅ ꯃꯌꯥꯏ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯃꯣꯏꯅ ꯆꯪꯂꯛꯄꯒ ꯆꯞ ꯆꯥꯈ꯭ꯔꯦ꯫ ꯇꯨꯡꯗ ꯃꯩꯔꯥꯕꯗꯤ ꯏꯟꯅꯔꯛꯂꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯂꯥꯏꯖ ꯕꯣꯏꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯗꯥꯕꯣꯏ, ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯛꯑꯣ꯫ ꯇꯨꯡꯗ ꯂꯥꯛꯄ ꯅꯨꯄꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ ꯋꯥꯍꯩꯗꯨꯅ꯫ ꯌꯥꯝ ꯊꯨꯅ ꯂꯥꯛꯂꯒ ꯃꯥꯁꯨ ꯂꯥꯏꯖꯒꯤ ꯅꯥꯀꯟꯗ ꯂꯦꯞꯁꯤꯜꯂꯤ꯫ ꯇꯥꯅꯤꯡꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ, ꯆꯠꯁꯤꯜꯂꯣ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯁꯣꯛꯇ꯭ꯔꯤꯉꯩ ꯂꯥꯏꯖ ꯐꯠ ꯀꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯕꯣꯏꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ꯫ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯅꯪ? ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ? ꯇꯥ ꯆꯪꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯣ ꯋꯥꯈꯜꯅ ꯂꯥꯛꯁꯤꯟꯕꯗ ꯋꯥꯅ ꯊꯣꯛꯂꯕ ꯐꯤꯕꯝꯅꯤ꯫ ꯑꯗꯨꯕꯨ ꯕꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯦ꯫ ꯃꯩꯔꯥꯕ ꯕꯣꯏꯗ ꯌꯦꯡꯂꯤ꯫ ꯆꯨꯝꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯅꯠꯇꯦ, ꯃꯔꯧ ꯑꯃꯗ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯒꯤ ꯌꯥꯊꯪ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯌꯦ ꯁꯅꯥ, ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯌꯥꯝꯗꯒꯤꯁꯨ ꯍꯦꯟꯕ ꯃꯌꯥꯝ꯫ ꯈꯪꯍꯧꯗꯦ ꯃꯩꯔꯥꯕꯨ ꯍꯨꯠ ꯂꯩꯊꯣꯛꯂꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯔꯨ ꯇꯔꯨꯕ ꯃꯤꯡꯁꯦꯜꯗꯨꯗ ꯃꯈꯣꯡꯅ ꯈꯪꯀꯥꯎ ꯀꯥꯎꯁꯤꯜꯂꯤ꯫ ꯀꯥꯏꯗ꯭ꯔꯦ, ꯑꯗꯨꯕꯨ ꯀ꯭ꯔꯦꯛ ꯆꯠꯂꯤ꯫ ꯃꯇꯧꯗꯣ ꯀꯅꯥꯃꯠꯇ ꯃꯤꯠꯌꯦꯡ ꯆꯪꯉꯛꯇꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯃꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯅꯅꯨꯡ ꯀꯟꯕ ꯅꯪꯗꯤ ꯑꯗꯨꯅ ꯄꯛꯆꯩ꯫ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯕꯣꯏꯗꯨꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯂꯥꯏꯖꯒꯤ ꯃꯥꯏꯀꯩ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯕꯣꯏꯁꯨ ꯃꯅꯨꯡ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯊꯠꯈ꯭ꯔꯦ꯫
ꯃꯤꯠꯌꯦꯡꯅꯗꯤ ꯌꯦꯡꯗꯦ ꯃꯈꯨꯠ ꯑꯅꯤꯃꯛ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯀꯣꯛꯇ ꯅꯣꯟꯊꯔꯞ ꯈꯣꯟꯖꯦꯜ ꯇꯝꯃꯛ ꯇꯥꯍꯜꯂꯛꯏ ꯕꯣꯏ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯕꯣꯏ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯑꯣꯟꯊꯣꯔꯛꯂꯒ ꯇꯥꯍꯧꯗ꯭ꯔꯕꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨꯛ ꯔꯤꯄꯤꯠ ꯇꯧꯁꯤꯔꯥ ꯃꯩꯔꯥꯕꯨ ꯍꯨꯠ ꯂꯩꯊꯣꯔꯛꯂꯒ ꯕꯣꯏꯒꯤ ꯐꯨꯔꯤꯠ ꯀꯂꯔꯗꯣ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯃꯤ ꯎꯗꯦ ꯃꯍꯧꯁꯥ ꯃꯩꯔꯥꯕꯒꯤ ꯃꯥꯏꯊꯣꯡꯗꯨꯅꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯗꯤ ꯈꯖꯤꯛ ꯑꯣꯜꯂꯒ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯃꯥꯕꯨ ꯂꯥꯞꯅ ꯊꯝꯕꯒꯤ ꯃꯔꯝ ꯅꯪꯗꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯈꯪꯅ ꯈꯪꯅ ꯑꯩꯉꯣꯟꯗ ꯑꯁꯥꯛ ꯎꯁꯤꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯕꯣꯏ ꯃꯆꯤ ꯂꯦꯡꯗꯦ ꯁꯥꯎꯕꯁꯨ ꯇꯧꯗꯦ ꯃꯥꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯈꯪꯕꯒꯤꯅꯤ ꯑꯩꯅ ꯍꯦꯟꯅ ꯆꯥꯛꯏꯁꯦ ꯃꯩꯔꯥꯕ I hate you for being so strong ꯃꯥꯒꯤꯗꯃꯛ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯀꯠꯊꯣꯛꯂꯤ ꯑꯗꯨꯒ ꯉꯁꯤꯐꯥꯎ ꯑꯩꯅ ꯎꯅ ꯎꯅ ꯃꯤꯠ ꯇꯥꯡꯁꯤꯟꯅꯕꯒꯤ ꯃꯔꯝꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯥꯒꯤꯗꯃꯛ ꯃꯥ ꯁꯣꯛꯀꯅꯤ ꯈꯜꯂꯨꯕꯗ ꯑꯩꯒꯤ ꯆꯤꯃꯥ ꯀꯥꯡꯗꯕꯅꯤ so don't you ever think that you are better than me ꯄꯥꯏꯔꯝꯕ ꯕꯣꯏꯒꯤ ꯀꯣꯂꯔꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯔꯛꯂꯦ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯨꯕꯒꯤ ꯁꯨꯞꯂꯕ ꯃꯇꯦꯛꯇꯣ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯣꯛꯄꯤꯔꯛꯂꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯩꯔꯥꯕꯒꯤ ꯁꯛꯂꯣꯟꯗꯤ ꯕꯣꯏ ꯈꯛꯇꯅ ꯈꯪꯕꯅꯤ ꯉꯁꯤꯁꯨ ꯎꯠꯂꯛꯂꯦ ꯃꯥꯏꯊꯣꯡꯗꯣ ꯀꯅꯥꯅꯁꯨ ꯎꯗ꯭ꯔꯤꯕ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯗꯣ ꯑꯗꯨꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯥꯁꯣꯟ ꯄꯤꯛꯂꯞ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯅ ꯁꯩꯔꯦꯡꯅꯤ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯅꯪꯅ ꯈꯪꯂꯤꯕꯅ ꯋꯥꯍꯩ ꯄꯔꯦꯡ ꯑꯩꯅ ꯈꯪꯕꯅ ꯋꯥꯔꯦꯡ ꯑꯃ ꯑꯩꯒꯤ ꯆꯤꯝꯕꯥꯜꯁꯦ ꯈꯥꯡꯍꯜꯂꯛꯀꯅꯨ ꯑꯩꯗꯤ ꯀꯠꯊꯣꯛꯂꯕꯅꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯨꯡꯁꯤꯕꯗ ꯄꯥꯡꯗ꯭ꯔꯕ ꯑꯩꯅꯤ ꯃꯥꯒꯤ ꯊꯃꯣꯏ ꯍꯣꯡꯂꯒ ꯑꯇꯣꯞꯄ ꯀꯅꯥꯅ ꯆꯠꯆꯈꯤꯁꯅꯨ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯔꯣꯏ ꯑꯩ ꯅꯈꯣꯏꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯗꯤ ꯌꯥꯔꯣꯏ ꯑꯩ ꯅꯈꯣꯏꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯗꯤ ꯌꯥꯔꯣꯏ ꯃꯁꯤꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯁꯛꯆꯈꯤꯕ ꯋꯥꯁꯛ ꯊꯨꯒꯥꯏꯕ ꯇꯥꯔꯕꯁꯨ I am ready for that ꯁꯤ ꯍꯥꯏꯔꯝꯃꯒ ꯕꯣꯏꯅ ꯊꯕꯥꯛꯇꯣ ꯄꯥꯏꯔꯒ ꯇꯞꯅ ꯏꯜꯂꯝꯃꯤ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯍꯧꯁꯥꯒꯤ ꯏꯇꯤꯡ ꯇꯤꯡꯕ ꯃꯥꯏꯊꯣꯡꯗꯨ ꯄꯨꯔꯒ ꯕꯣꯏ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯈꯜꯂꯤ ꯍꯩꯔꯝꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯅ ꯑꯁꯨꯝ ꯂꯦꯞꯂꯤꯉꯩ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯔꯣꯕꯠꯅ ꯇꯥ ꯍꯥꯏꯔꯛꯂꯤ ꯃꯤꯡꯁꯦꯜꯁꯤꯅ ꯀꯅꯥ ꯊꯨꯒꯥꯏꯔꯤꯕ ꯃꯩꯔꯥꯕꯒ ꯑꯃꯨꯛ ꯃꯔꯩ ꯌꯦꯠꯅꯔꯤ ꯑꯣꯏꯔꯝꯅꯤ ꯊꯨꯀꯠꯆꯈ꯭ꯔꯦ ꯅꯣꯏꯁꯦ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯅꯠꯇꯦ ꯅꯪꯅ ꯃꯤꯡꯁꯦꯜꯒ ꯊꯨꯒꯥꯏꯅ ꯇꯧꯔꯤꯁꯤꯕꯣ ꯀꯩ ꯔꯥꯁꯤꯅꯣ ꯍꯥꯏꯕꯅꯤ ꯁꯤ ꯀꯌꯥꯝ ꯇꯥꯡꯉꯤ ꯈꯪꯕ꯭ꯔꯣ ꯕꯣꯏ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯧꯊꯣꯔꯛꯂꯤ ꯃꯥꯅꯤ ꯑꯩꯅ ꯊꯨꯒꯥꯏꯕꯅꯤ ꯁꯥꯎꯔꯣꯅꯨ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯁꯤꯟꯕꯤꯒꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯃꯄꯥꯟꯂꯣꯝ ꯊꯣꯛꯈ꯭ꯔꯦ ꯀꯦꯛ ꯀꯛꯂꯝꯗꯥꯏ ꯇꯟꯖꯥꯗꯨꯗ ꯃꯌꯥꯝꯅ ꯂꯣꯏꯅ ꯄꯨꯜꯂꯔꯦ ꯂꯥꯏꯁꯦ ꯁꯧ ꯁꯧ ꯂꯥꯎ ꯂꯥꯎꯗꯅ ꯊꯣꯔꯛꯂꯒ ꯂꯦꯞꯂꯔꯕꯅꯤ ꯇꯟꯖꯥꯗꯨꯗ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯃꯣꯅꯥꯗꯣ ꯑꯀꯣꯏꯕ ꯅꯥꯛ ꯌꯦꯠ ꯌꯦꯡꯂꯝꯂꯒ ꯂꯥꯏꯁꯤꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯑꯣꯟꯁꯤꯜꯂꯒ ꯇꯣꯟꯗꯤ ꯉꯁꯥꯏꯗꯩ ꯎꯗꯦ ꯃꯥꯗꯣ ꯃꯤ ꯂꯣꯏ ꯉꯥꯏꯅꯔꯦ ꯀꯦꯛ ꯀꯛꯄ ꯍꯧꯔꯝꯃꯣ ꯑꯩ ꯀꯧꯔꯨꯒꯦ ꯀꯥꯗ ꯂꯩꯔꯝꯃꯅꯤ ꯉꯔꯥꯡꯗꯩ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯕꯤ ꯃꯑꯣꯡ ꯇꯧꯕꯅꯤ ꯊꯦꯝꯃ ꯄꯨꯕꯤꯔꯛꯑꯣ ꯂꯥꯏꯁꯤꯁꯨ ꯈꯔ ꯁꯥꯎꯅꯤꯡꯕꯒ ꯃꯌꯥꯝ ꯇꯤꯜꯂꯤꯕꯗꯨ ꯌꯥꯎꯅꯤꯡꯗ꯭ꯔꯗꯨꯅ ꯃꯊꯛꯇ ꯇꯣꯟ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯀꯥꯔꯛꯂꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ ꯃꯈꯥꯗꯗꯤ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯂꯦ ꯃꯔꯝꯗꯤ ꯂꯥꯏꯁꯤꯅ ꯍꯦꯛ ꯀꯥꯂꯛ ꯂꯥꯛꯄꯗꯒꯤ ꯃꯐꯝꯁꯤꯗ ꯇꯣꯟ ꯎꯗ꯭ꯔꯦ ꯉꯁꯥꯏ ꯃꯈꯩꯗꯤ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯁꯦ ꯍꯧꯖꯤꯛꯇꯗ ꯂꯨꯅ ꯈꯟꯖꯤꯜꯂꯛꯂꯦ ꯀꯥꯗꯨꯗ ꯀꯣꯏꯅ ꯌꯦꯡꯂꯝꯂꯒ ꯇꯥ ꯀꯨꯝꯊꯔꯛꯂꯦ ꯃꯌꯥꯝ ꯃꯔꯛꯇ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯔꯝꯕ ꯃꯣꯅꯥꯕꯨ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯅꯥꯀꯟ ꯑꯃꯗ ꯄꯨꯊꯣꯔꯛꯂꯒ ꯇꯞꯂꯞꯅ ꯍꯥꯏꯔꯦ ꯇꯣꯟ ꯂꯩꯍꯧꯗꯦ ꯃꯣꯅꯥꯗꯣ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯁꯥꯏꯗꯤ ꯀꯥꯗ ꯂꯣꯏꯁꯤꯜꯂ ꯂꯩꯍꯧꯕꯅꯤ ꯂꯩꯔꯝꯒꯅꯤ ꯐꯖꯅ ꯌꯦꯡꯉꯛꯑꯣ ꯌꯥꯗ꯭ꯔꯣ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯅꯤ ꯂꯩꯍꯧꯗꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯗꯥꯔꯣꯕꯥꯠꯅꯒ ꯆꯩꯔꯨ ꯆꯥꯠꯂꯕ ꯃꯣꯅꯥ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯉꯔꯥꯡ ꯀꯥꯗ ꯆꯪꯉꯛꯈꯤꯕ ꯐꯤꯕꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯤ ꯐꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯒꯨꯝꯕ ꯃꯥꯏꯊꯣꯡ ꯃꯣꯅꯥ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯈꯪꯉꯤ ꯇꯥ ꯍꯥꯏꯔꯛꯏ ꯁꯅꯥ ꯃꯌꯨꯝ ꯆꯠꯂꯨꯔꯣ ꯌꯨꯝꯗ ꯆꯠꯂꯝꯒꯗꯕ ꯃꯥꯜꯂꯤ ꯂꯨꯍꯣꯡꯕ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯂꯧꯔꯨꯆꯣ ꯉꯔꯥꯡꯗꯒꯤ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯤ ꯆꯠꯂꯣ ꯊꯨꯅ ꯅꯪ ꯑꯝꯇ ꯂꯧꯔꯨꯆꯣ ꯇꯟꯖꯥꯗꯨꯗ ꯅꯥꯀꯜ ꯑꯃꯗꯒꯤ ꯃꯣꯅꯥꯕꯨ ꯀꯧꯔꯛꯂꯦ ꯇꯣꯟ ꯄꯨꯔꯛꯑꯣ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯂꯒ ꯃꯣꯅꯥꯁꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯂꯥꯏꯁꯤꯅ ꯇꯥ ꯆꯠꯀꯦ ꯇꯧꯔꯤꯉꯩ ꯋꯥꯔꯤ ꯀꯥꯕꯛ ꯇꯥꯍꯧꯕ ꯕꯣꯏꯗꯣ ꯆꯪꯁꯤꯜꯂꯛꯂꯦ ꯁꯅꯥ ꯑꯩꯒ ꯆꯠꯁꯦ ꯅꯊꯟꯗ ꯆꯠꯈꯤꯅꯨ ꯑꯩꯁꯨ ꯌꯥꯎꯅꯤ ꯆꯠꯂꯣ ꯑꯩꯒꯤ ꯒꯥꯔꯤꯗ ꯀꯥꯔꯣ ꯇꯨꯡꯗꯒꯤ ꯃꯩꯔꯥꯕꯅ ꯑꯃꯨꯛ ꯍꯧꯔꯛꯄꯅꯤ ꯕꯣꯏꯗꯣ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯛꯏ
ꯑꯗꯨꯕꯨ ꯁꯤꯟꯅꯗꯦ ꯇꯥꯟꯖꯥꯗꯨꯗ ꯂꯤꯟꯗꯥꯁꯨ ꯅꯣꯡꯃꯤ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯝꯕꯨꯡ ꯑꯩꯁꯨ ꯂꯥꯛꯀꯦ ꯀꯥꯏꯗꯅꯣꯕ ꯑꯩꯁꯨ ꯂꯥꯛꯀꯦ ꯂꯤꯟꯗꯥ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯖ ꯃꯩꯔꯥꯕꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤ ꯃꯌꯥꯝ ꯈꯥꯝꯃꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯕꯞ ꯆꯠꯈ꯭ꯔꯦ ꯃꯩꯔꯥꯕꯁꯨ ꯄ꯭ꯔꯕꯞ ꯇꯥꯟꯅꯔꯒ ꯃꯥꯒꯤ ꯒꯥꯔꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ ꯂꯥꯏꯖ ꯆꯪꯍꯟꯒꯦ ꯈꯟꯅ ꯑꯗꯨꯕꯨ ꯅꯨꯄꯤꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯍꯨꯠ ꯂꯩꯊꯣꯛꯂꯒ ꯇꯨꯡꯗ ꯈꯥꯝꯂꯤꯕ ꯕꯣꯏꯒꯤ ꯒꯥꯔꯤꯗ ꯑꯣꯏꯅ ꯀꯥꯈꯠꯈ꯭ꯔꯦ ꯃꯅꯤꯡꯒꯤ ꯁꯤꯠꯇꯨꯗꯅꯤ ꯕꯣꯏ ꯅꯣꯡꯃꯤ ꯂꯥꯛꯂꯒ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇꯨꯗ ꯀꯥꯈ꯭ꯔꯦ ꯀꯔꯝꯗꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯃꯃꯥꯡ ꯇꯣꯡꯉꯣ ꯂꯤꯟꯗꯥ ꯃꯅꯤꯡ ꯇꯣꯡꯖꯔꯁꯅꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯅꯤ ꯕꯣꯏ ꯃꯥꯒꯤ ꯃꯇꯧꯅꯤ ꯃꯩꯔꯥꯕ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ ꯇꯥꯟꯖꯥꯁꯤꯗ ꯂꯤꯟꯗꯥꯃꯨꯛ ꯅꯞꯁꯤꯜꯂꯔꯤ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯈꯣꯡꯐꯝꯗꯤ ꯍꯟꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯥꯁꯨ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯄꯦꯁꯦꯟꯖꯔ ꯁꯤꯠꯇꯨꯗ ꯐꯝꯈ꯭ꯔꯦ ꯂꯤꯟꯗꯥꯁꯨ ꯃꯅꯤꯡꯗ ꯀꯥꯔꯛꯂꯒ ꯂꯥꯏꯖꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯂꯤ ꯅꯨꯄꯤꯗꯨꯁꯨ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯃꯥꯒꯤ ꯇꯣꯡꯐꯝ ꯊꯣꯛꯄ ꯆꯨꯝꯗ꯭ꯔꯤꯡ ꯇꯣꯡꯂꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇꯤ ꯂꯦꯞꯇꯦ ꯇꯣꯟꯗ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯔꯤ ꯇꯧꯖꯕꯇꯅꯤ ꯐꯣꯟꯗꯨ ꯔꯤꯡ ꯆꯠꯂꯝꯂꯒ ꯑꯣꯞ ꯍꯥꯏꯔꯛꯂꯤ ꯃꯗꯨꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯗꯨꯅ ꯂꯥꯏꯖ ꯕꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ ꯗꯥꯕꯣꯏ ꯒꯥꯔꯤ ꯀꯟꯅ ꯊꯧ ꯐꯣꯟꯗꯣ ꯑꯣꯞ ꯇꯧꯈ꯭ꯔꯦꯕ ꯇꯥ ꯋꯥꯔꯤ ꯇꯧꯔꯝꯂꯒ ꯃꯊꯪ ꯒꯥꯔꯤ ꯀꯥꯈꯠꯂꯒ ꯆꯠꯈꯤꯕꯗꯣ ꯔꯣꯕꯔꯠꯁꯨ ꯎꯍꯧꯔꯤ ꯋꯥꯔꯤꯗꯨ ꯃꯃꯨꯠ ꯇꯥꯅ ꯍꯪꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯪꯍꯧꯗ꯭ꯔꯦ ꯇꯣꯟꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯛꯏ ꯑꯃꯨꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯏꯍꯨꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯊꯧꯔꯛꯄꯅ ꯈꯪꯍꯧꯗꯦ ꯃꯐꯝꯗꯨ ꯌꯧꯔꯛꯄ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯃꯔꯤꯗꯨ ꯋꯥ ꯂꯥꯟ ꯉꯥꯡꯅꯗꯦ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯂꯩꯅꯔꯤꯕ ꯇꯣꯟ ꯍꯣꯏꯒꯤ ꯌꯨꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯥꯏꯖ ꯍꯥꯟꯅ ꯄ꯭ꯔꯕꯞ ꯀꯨꯝꯊꯈ꯭ꯔꯦ ꯍꯟꯗꯛ ꯃꯇꯝ ꯈꯔꯁꯤꯗ ꯌꯨꯝꯗꯨ ꯈꯔ ꯍꯣꯡꯂꯝꯕꯒꯨꯝ ꯇꯧꯏ ꯂꯥꯏꯖ ꯆꯪꯂꯛꯄ ꯎꯕꯗ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯕ ꯁꯈꯤꯅ ꯎꯔꯗꯨꯅ ꯀꯧꯔꯛꯂꯤ ꯍꯩꯖꯤꯡꯄꯣꯠꯅꯤ ꯍꯥꯏꯔꯒ ꯀꯩꯗꯧꯔꯦ ꯂꯥꯛꯑꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯂꯝꯕꯤꯗꯣ ꯄꯥꯛꯊꯣꯛꯄꯒꯤ ꯀꯩꯊꯦꯜ ꯊꯨꯒꯥꯏꯕꯒꯤ ꯏꯁꯥꯏ ꯆꯥꯏꯔꯤꯕ ꯇꯣꯟꯗꯨ ꯀꯔꯤ ꯀꯧꯔꯝꯃꯤ ꯍꯥꯏꯒꯦ ꯃꯥꯕꯣ ꯋꯥꯍꯩꯗꯨꯗ ꯈꯪꯂꯦ ꯇꯣꯟ ꯌꯨꯝꯗꯁꯨ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯧꯗꯨꯗ ꯍꯪꯖꯤꯜꯂꯨꯔꯗꯤ ꯌꯥꯔꯔꯣꯏ ꯈꯟꯅ ꯂꯥꯏꯖ ꯇꯞꯅ ꯅꯣꯛꯂꯛꯂꯤ ꯇꯣꯟꯅ ꯄꯣꯠ ꯑꯃ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯑꯗꯣ ꯌꯥꯔꯦ ꯏꯃꯥ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯊꯤ ꯂꯩꯕ ꯉꯝꯃꯔꯣꯏꯗ ꯍꯣꯔꯦꯟ ꯏꯃꯥꯗ ꯃꯥꯅ ꯍꯪꯉꯁꯨ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯅꯕ ꯁꯨꯝ ꯌꯧꯁꯤꯜꯂꯛꯄꯅꯤ ꯆꯠꯂꯒꯦ ꯃꯥ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤꯌꯦ ꯉꯥꯡꯅ ꯄ꯭ꯔꯕꯞ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯗꯣ ꯄꯥꯎꯈꯨꯝ ꯄꯤꯕꯐꯥꯎ ꯅꯪꯍꯧꯗ꯭ꯔꯦ ꯃꯇꯝꯗꯨꯗꯗꯤ ꯁꯈꯤꯅ ꯂꯦꯞꯇꯨꯅ ꯂꯥꯎꯍꯧꯔꯤ ꯂꯥꯏꯖ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏ ꯊꯧꯕꯥꯜꯒꯤ ꯅꯈꯣꯏ ꯃꯥꯃꯗꯣ ꯔꯤꯝꯁꯇ ꯄꯨꯈꯠꯂꯦ ꯍꯥꯏꯕꯅꯤ ꯍꯣꯔꯦꯟ ꯊꯕꯛ ꯀꯣꯝꯂꯒꯅꯦ ꯉꯥꯏꯍꯥꯛꯇ ꯌꯧꯁꯤꯜꯂꯨꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯣꯏ ꯁꯣꯏꯒꯅꯨ ꯏꯕꯦꯝꯃ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅꯤ ꯁꯈꯤꯅ ꯂꯥꯎꯍꯧꯔꯤꯗꯨ ꯃꯥꯁꯨ ꯇꯥꯏ ꯊꯣꯡꯒꯥꯜꯗ ꯑꯍꯨꯝꯗꯨꯗ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯗꯣ ꯕꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯗꯥꯕꯣꯏ ꯔꯤꯝꯁꯇ ꯇꯣꯟ ꯂꯩꯍꯧꯗꯤꯌꯦ ꯃꯣꯏ ꯃꯥꯃ ꯅꯥꯔꯤ ꯍꯥꯏꯁꯦ ꯑꯗꯨꯗ ꯆꯠꯄ꯭ꯔꯥ ꯌꯦꯡꯁꯤ ꯑꯇꯣꯞꯄꯗ ꯆꯠꯂꯝꯃꯣꯏ ꯑꯩꯈꯣই ꯃꯁꯦꯟ ꯅꯠꯇꯅ ꯃꯃꯥꯟꯅꯕꯤꯁꯨ ꯀꯅꯥꯝꯇ ꯇꯤꯟꯅꯗꯕꯅꯤ ꯃꯥꯅꯤ ꯑꯩ ꯄꯥꯈꯠꯂꯦꯕ ꯍꯥꯏꯕꯅꯤ ꯂꯥꯏꯖꯗꯣ ꯄꯥꯈꯠꯄ ꯍꯧꯔꯛꯂꯦ ꯃꯥꯅ ꯔꯣꯕꯔꯠ ꯍꯣꯏꯗ ꯂꯥꯛꯂꯤꯕꯗꯣ ꯌꯥꯝꯅ ꯉꯜꯂꯤ ꯑꯗꯨꯗꯒꯤ ꯇꯣꯟꯕꯨ ꯎꯔꯛꯇ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯤꯄꯥꯏꯕ ꯃꯇꯧꯗꯨꯗ ꯕꯣꯏ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯒꯦ ꯈꯜꯂꯤꯉꯩ ꯃꯩꯔꯥꯕ ꯂꯥꯏꯖꯔꯣꯝꯗ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯆꯪꯁꯤꯜꯂꯒ ꯇꯧꯐꯝ ꯈꯪꯗ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤꯕ ꯃꯈꯨꯠ ꯃꯆꯥꯗꯣ ꯇꯞꯅ ꯄꯥꯏꯁꯤꯟꯕꯤꯔꯛꯂꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯐꯪꯅꯕ ꯊꯤꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯂꯥꯏꯖ ꯍꯣꯏ ꯃꯥꯏꯍꯩꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤꯁꯨ ꯎꯗꯦ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠꯇꯣ ꯐꯠ ꯀꯟꯊꯠꯂꯝꯂꯒ ꯒꯥꯔꯤꯗ ꯄ꯭ꯔꯕ꯭ꯔꯝ ꯀꯥꯈꯠꯈ꯭ꯔꯦ ꯃꯔꯝ ꯆꯥꯗꯅ ꯁꯥꯎꯕꯅꯤ ꯐꯪꯂꯤꯕ ꯅꯟꯗꯤꯗꯣ ꯃꯇꯤꯛ ꯆꯥꯏ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗ ꯂꯤꯟꯗꯥ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯎꯊꯣꯛꯇꯦ ꯑꯣꯏꯅꯕꯒꯨꯝ ꯊꯣꯛꯂꯦ ꯃꯤꯠꯃꯥꯡꯗ ꯀꯜꯂꯛ ꯈꯝꯃꯟꯕ ꯐꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯩꯔꯥꯕꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯕꯣꯏꯗꯣ ꯅꯣꯛꯃꯤ ꯇꯞꯂꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯔꯗꯤ ꯄꯤꯊꯣꯛꯂꯒꯦꯕꯨ ꯃꯔꯩ ꯇꯧꯈ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯀꯥꯟꯅꯔꯣꯏꯗ ꯃꯥꯗꯣ ꯑꯃꯃꯝ ꯂꯩꯔꯤꯁꯦ ꯍꯦꯟꯖꯤꯟꯅꯔꯣꯏꯁꯦ ꯅꯁꯛꯇꯤ ꯌꯦꯡꯅꯤꯡꯗꯦ ꯀꯗꯥꯏ ꯒꯥꯔꯤꯗꯣ ꯑꯩ ꯊꯧꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯕꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯁꯣꯗꯨ ꯇꯥꯛ ꯃꯨꯜꯂꯒ ꯃꯥ ꯑꯣꯏꯅ ꯗ꯭ꯔꯥꯏꯚꯔ ꯁꯤꯠ ꯑꯗꯣꯝꯗ ꯐꯝꯈ꯭ꯔꯦ ꯕꯣꯏꯁꯨ ꯅꯣꯛꯂꯒ ꯑꯃꯨꯛ ꯇꯣꯡꯈꯠꯂꯛꯂꯦ